Kurumjari, ISTV ki Manipuri Pau, Ming Tabiri Simbu, Taram Noxari, Handada, Maribu Pau. Asian IMG Warishin Purapada, Karama Makalgi, Autonomy Bigadori Habasi, Manipuri Miamna, Kubna Yang Jangi Haina, Dr. Thanbi Raisana, Mudokri. Pau Sandrong Pizare. Bharat Sarkar amadi Asian IM Anina Chahili Sang Sitna Santi Wari Zatharali Basida Warishin Purapada Karama Makalgi Autonomy Pigadoribano Habasi Manipur Miamna Saxina Yem Mathau Tai Haina Social Scientist Dr. Thanbi Raisana Fongdokre ISTV News Ka Unabada Mangna Makataraduna Manipur ki territorial boundary Kairui Habigi Thazaba Fongdoki Masigi Matangda Interlocutor RN Raviga Unaduna Kayarak Hana Thazaba Pikre Luribadi Warison Purapada Bharat Sarkarna Asian IM da autonomy gi wafam da lakliba asini maram aduna miyamna karama makalgi autonomy no habasi kupna yengba changi haiki Government of India is also autonomy is karamba autonomy ma pirasi having indication sound piraga karamba autonomy pigani habasi Manipur miyam da thamnina hojiksi hanandi autonomy si akoi makedegi di 6 schedule habasi phanga Lamaya Matuan Tagi by State Ogibi Wali in Yadabani Adubu Hozikti, Quida Laisi Mana Boundary, Cairo Abigi Poti, Assurance and Pire, political parties in a superior, Bar community superior. Hosi and do the autonomy, why Sanabazi, my compromise line, see Tina Bonabada, I in a Pamba, I in a Pam to Tadunaraga, Animali Yanaba, Malapada, autonomy, Pibi Matang, see Yamaru in Kali. Amaramda autonomy Pimatamda Manipur ki resource Putuna Pukigado Orabadi boundary Kaibadagi Henasati Masigi Meg Laraba Kudam Ama Oina Canada Lebakta Lenungdagi resource mea multi company singna Lokokibadagi Mapam Adu Mileba Yadaba Amadi Kanadaba Mafam Oiduna Lady Haiki Equida Tariba Tabati Karamba autonomy no equisinox in the Pigadabase Habasini Masida Edisida Sagi 6 Poto Hapsalaga Adum Lehenmagi Wapam Sina Ahan Boyne Tamni, the Motipide autonomy is a quick market, the pig and have a delatory. Government of India, so Miamna, Karam autonomy, Piga the Gessi, Kano have a sin Tamibase. Mawang Tagi Tang Tarukta, Tangtian, Siam Kawa Mue, Amahalaga Hundola Matok Doctor Geneva Mushing, Faduna, Matik Java Jerak Bio Habadabida, Young Paite Association, Ta Sigitaruki Ayupung Tarutagi, Nimidang Puntaru Fawa, Jorsambo District Pung Tarantugi, Bantogani Heidi. Kaksin Kunok dagi Gandhamani Kobi Mue Amabu, Hame Kundong Yanun Hatpada Geneva Mue Ama, Wakong Police Nafare, Faraba Mue Adudi, Elangbam, Inao, Elias, Pungeba, Tahini Punitoy, Apopole Kidraba, Tombi, Yanglam, Warakong the Guinea. Ngarang Timpung Ohumlom Tabada, Tanga dagi, Mue Esi Fabani. Ngase Yupung Tararum Tabada, Kaksin Kunogi, Miamna, Hiagnum the Labor Inaugi Yunda, Tomjin Nabalakpada, Polisna, Wabgai Lam Kaida, Tatpagaluna, Dear Gas Cell Captaina, Tankai. Yari Pokta Laiba, Manipur Women's Foundation Amadi Caesar Eye Care Foundation Kusamaduna, No Magi Oiba, Lemna, Midlaying Bagi Camp Amangasi, Yari Pok Bisnunaha Community Hall Pangtokre. Manipur Women Foundation Gi Mapokumon Numit Toronga Millionaire Pangtokpa Camp Aduda, Mogdongi Anaba, Diabetes na Maramoiduna Tohanba, Mitkilaina Sing Amadi, Atay Atopa, Mitkilaina Kaya Layanki. Lagliwa November gitang kumatodagi pagtokpo hogodoriba Manipur Sangai Festival asina kanagumami amatagi sa toktasyon tawbada apanba natraga kudong sadaba ng haloy haina tourism gi secretary Nidhi Mani Tripathi na thazaba pikre ngasi all secretariat ta Sangai Festival ga malina pangtokpa pawgi mifam amada mangna makhatar duna festival asida kudong sadaba thokpanaba Manipur Police amadi Transport Department gi official singna kanna thabolokali Festival si mapung pana pangtok na ba Department ani sigaluna Festival gi Organizing Committee gi miyosing na November ni panda maruiba mifam amasu pangtokani Festival si Meghalaya amadi Manipur gi Governor Oriba B Sanmuknathan na hogdoklaba yai hairi masigi mathakta Bangladesh ki High Commissioner Japan gi Embassy lonena Secretary ahumsu saryagani haiki We are having a meeting within a couple of days with police department because traffic is a very important issue this time, but what we have requested the police department that all the steps should be taken so that no inconvenience is caused to a common person who comes to the site, and at the same time we also have requested that if it can be further
we can allow the like vehicles to quite a good distance from the to stop the vehicle from the venue, so that will be very nice for the common people to walk and see. And at the same time, the parking and other things which traffic police and transport department are in the process of finalizing should always be done in sync with the aspirations of people, where the traffic is more, so that kind of they are having a final meeting on the, I think, after 8th, because we are having some discussions on the 8th in organizing committee, and they will most likely make a presentation there also about their plan. Preconceptional amadi prenatal diagnostic technique prohibition of sex selection ek ki makhada pungnung dalai ba angang masak khangduktuna angang hatpegi thabak hanthanbada Manipurna Bharat ki manungda mokok talai re hairi. ISTV News ka Family Welfare ki Director Dr. K. Razoga akhanana unaba amada mahangna wafam si phungdokibani. Egasi solising mas mapan marfutara tarukta parliament pass tokra matung English ngani ahumda amuk amend tokraba PC and PNDT ek ki makhada atai atopa Bharki state singdadi female feticide ki chang asi chada amakak hanthari adubu Manipur gi oinadi anobu report ki matungina chada manga di kanbang ngamduna khwaidagi mokok thangbada leiri haina Dr. Razona phungdoki indalaiba angangsing habidi fetus si masi mangan basini all India gona 1 to 3% katani huji handabanga mise adubu yakoi gi Manipur dadi 5% handan banga me angangi kan female feticide handan base habidi mama ipung de leba angang se masi mangan basini da koi handal labane aduna all India gona koina latest information da yakoina mangsin thana sali masigi phajani implement tawada masigi handan basida mating websi Manipur nataba atopa station da angangbu nupi natraga nupani masakhangdolba matung nupi oiraga angang hatopagi chang wangbana ek asigi matung ina sex determination tawa makhalamata da yade loinena penalty kaya amasu piri Inglisingani amagi census ki matung ina Manipur gi child sex ratio asi Jamapan yang kaitaret oirambadagi Inglisingani taramathoi dadi sumnatangi Jamapan kuntra tarukta hanthabang kamli Firam asida Ministry of Family Welfare gi instruction amagi matung ina hayeng Imphal awang nungpoki oiba PC and PNDT gi matangda tarulak suba review workshop ama pangthokodori workshop asida Ministry gi Under Secretary awang nungpo station gi Family Welfare gi Director singna sarugyagani haiki masi XC makhada koi clear khudima registration to gadamni masi nupa nupi khangtok na bani haiba yakoi advertise to baya de masi form F na singba masi phajana preserve to gadabani aduga PC and PNDT koi gi nupa nupi khangtok na bagi oina sisna ba yade masi siramagadi aini yade moi punishment pangani haina aina meriai thongda mayamda khangjai Sarkar na biba khudong chaba kya lobangam na ba disabled persons in honoriba asida bank account hangdabi adabana awaba kaya mayok nari haina Disabled Development Association Manipur na khangal lagle Manipur da lariba bank singna makhoi gidama khanbiduna account line hangba yahan biu hairi Imphal East West amadi Tamenglongi Chief Judicial Magistrate OIDB A Nautineshwari Devida Manipur gi ahanba oina Best Secretary District Legal Service Authority ki manapi naba Bharat Sarkar na khalagle National Legal Service Authority na lagliba November 9 da New Delhi da pangtokadaba Legal Services Day amadi commendation ceremony da Bharat ki Prime Minister Narendra Modi na manasi khusinagani Tharamadu da Chief Justice of India Justice SN Datu su saruyagani District Legal Service Authority ki kuthangda tongan ba program kya pekhatuna miyam da gyan tahan ba amadi ain gi lamda lawriba thodang kya bu singthaduna mana pinaba National Legal Service Authority na mapu khalakpani hairi National Population Register Database Update Tongnabagi Khankraba Enumerator Singi Oiba Rehearsal Cum Training Program Ama Lagdiba November 3 Chandel District ki manung chanelaiba ADC Office Complex Moreda pangtoklagani haina ADC Morena khanglagle UNC nangasinong tildagi hogduna numit tarani chupna economic blockade chathagani toramba adu council mifam phamnaba matungda blockade handokpagi warep lokre Economic blockade handokpa asiga iroinana Trans Asian Railway yauna national amadi international thabak sing thingbagi khongjangsu handokle hari
खोंजंग हंदोकपगी फिरेब असि भारत सरकार की माइकैदगी वफम खरदा थाजब पिरकपदगिनी हाइरि लोकपाल अमदी लोक आयुक्त 1 इंग्लिसंगनी 13 पार्लियामेंट पास तौदुना भारत की तोंगान तोंगान बे स्टेट सिंगदा इंग्लिसंगनी 13 चनब हौक्रबसु मसी फाव मणिपुर चनदन लैरि एक असि मणिपुर चननबा ह्यूमन राइट्स डिफेंडर एडवोकेट वाई प्रियो कुमार सिंहाना ngasi मणिपुर की गवर्नर दा मेमोरेंडम अमा पिसनख्रे मेमोरेंडम अदुदा एक असि चनरबदी करप्शन हंथानबा ngambada natana public administration amadi wakat kayagi wail na chingbada improve lakani haiba wafam palli मणिपुर दा politician minister sing amadi bureaucrat officer sing marakta sahi kungi mathakta corruption tawagi miyamna mayoknaduna lakle miyam gi interest ta ek asi athuba tamda chana hanbana afawa oigani hairi handakta sanhuran bagi wathokta MD Hasmat Ali lekhidabuga mari renana sengkiba JS na mihat asibu yaningdabu phongdoktuna ngase yupung manga dagi tungthil fawba Imphal yairipok lamida general strike sathakre general strike na maram oiduna lambida gari singba chanakhide mihat asida chenaba miyosing faw hairabasu police na fadi haina yaningdabu phongdoki miyamna sathariba general strike adu irilbung police na control tongna phonabada nakal anida mungna bathoki police na masing yamlaba tear gas cell sing kaptuna miyam tankhaina bhonaki adubu khongjang sangsiliba singi mai kai degisu nung jingba tharaktuna police ka awai khum tongnaki police personnel yaungna khongjang loi singi marakta asopan yauduna hospital darakanaki Handak pangthokadoriba Manipur Sangai Festival gi mangoinena section thorong lokhotpa oina ngaseyu Imphal West District Police na North AO sida laiba hotel sing amadi akoibada thibu humbagi thabak chathakre district asigi additional SP Bikram Jinalu Singba commando team amana thibu humbagi thabak chathaba aduda nupi 13 amadi nupa 58 makhatana wahang bhong tongnaba Imphal Police Station da pukre Sangai Festival gi section thorong oina Daksaba nupi amadi nupa singbu aina yadaba miyo singna lana khulai oina sijinarakpa yorakpadagi khongthang ase lokotpani hairi Hozul silakpada mariba paw amuhana Alasian IM gi warashin purapada karam makhal gi autonomy pigadoribuna haibase Manipur gi miyamna kupna yeng changi haina Dr. Nandi Raisamna pungdokre sigidi ISTV gi pawni dabi singwa makana